State asigi tongan ba district singda lakliba numit Kharani Asida Akhak Arao Yaona Akanba Nong Churaba yai haina Indian Meteorological Department Imphal Center na khangalakli Department asina thadorakpa cherolamagi matung ina Imphal East amadi Imphal West yauna State asigi district khudingmangta ngasi Akhak Arao ga loinana Nong Churaba yai hairi hayeng fawbada Ukhrul amadi Kamjong district natana atai district singda makhatana Nong chukhigani hairi hairiba nongjugi chang ase makhatana state asige district kharada lekhigani haina department asina khanghalakli Dada Ibe makigano Azabat mo Sige yumse next TMT na checksin na laksilaga tamkabani ne Dada lang se Juhar habaga amta kitrabo Asumna mayam na machalbo ngapshan lugum basigi yumasibu asoya ngan kokadabatagi next TMT na ngapseli next TMT is or habating ngaktok na basembani Zerman technology siya na mana concrete katok na tinaba matamda kapamul amuk hena hengal adli next TMT strength is in the quick